Iramdam ipau YouTube channel miang tabiri punong putaramna okchari ngasi phongkhiba tongan ba pauche singdagi maruoiba pau khara pathokchari ahanbada maruoiba pau IDP sing mayumda hanjarage haina eho Haikhre amadi Churachandpur tamna chatnaba Hotnkhre Kuki MLA Tara Manipur Legislative Assembly ge member oiba tokadabani haina Kuki Human Rights Council na phongdokhre MEITEI IDPSINGNA TORBUNG KANGVAI buffer zone MAYADA nauna irang SAGATKHIBAGI thawong condemn tawi haina Kukisingsu Council na phongdokhre amadi phibam thina soklaba MAYAI LAMBI Manipur legangna SEMDABGI MAYOKTA ngasidagi matam kaktaba lambi thingbagi khongjang changchinkhre hojik pau sandokna pijari IDP sing Churachandpur tamna chatnaba Hotnkhre masing yamlaba IDP singna Churachandpur da leiba makhoi masa masa gi mayumda hanjinjarge haina chatkiba khongchatta RAF singa chawna muknakhre Manipur da hawkhiba kumja lising ani kunga humdoi gi me ahumdagi hawrkhiba kanglukpi irang namaram oiduna MEITEI sing Churachandpur dagi tanthorakpadagi relief camp singda changjapam lawduna leirakkhibani panba yabadi matam kuirabagi mamangdagi IDP singna makhoibu hanagi leifam singda hanjilanbiu haiba demand tawduna laklingai chairak asida Manipur sangai festival pangthoknaba lenga asina honarakpada kokomi yauna CSO kaya amadi IDP singna sangai festival pangthokpiganu IDP sing masa masagi mayumda hana hanjilanbiu haiba demand tawduna lakhibani adubu lenga asina ngammi haibagi matagum sangai festival asi pangthokli masida khoi saunarba IDP singna lengang na irang leitre khanduna festival asi pangthoklabanina makhoi sum masa masagi mayumda hanjanaba firep asi lorokpani hairi IDP sing mayumda hanjarage haina iho Haikhre Manipur sangai festival lising ani kungamanga police festival ga manare mi laknadre IDP sing mayumda hanjarage haina iho Haikhre Manipur sangai festival lising ani kunmanga gi nini chanba numittasu mapung oiba venue oiriba palace compound da mi irak lakna khidre stall masing su panghen hengalau haibe ya khidre adubu police festival dawna akoiba mafam singdi security forcing pairaga leiba uri Festival asi hodokpa numitta maikei kyada irang horkhiba adumakti Hotnkhre adubu festival asida saruk yanana bagidamak mi lakpadi ngarang masu henkhi ngasidi unwai mukchikpa festival ga chap manakhre marak asida Bishnupur district ki manung chanba Kwakta sericulture farm da nahan makhai leirakpa Churachandpur maikei dagi internally displaced person sing mayumda hanjarage haina ngasi su Haikhre ngarang numidang chung maikei adomda IDP sing irang horkpadagi mayam adu tangkhaina naba security force sing na tiar gas cell kamarum kapkhi phabok chaw ikhai adwaida saba security force sing check post masing yamlaba miyamna mang ta hankhi maikei ani gi marakta nungna thanabagi thodok su thokhi ngasi su nungthilgi pung ani makhai rom tarakpada Kwakta dagi IDP sing mayumda hallagani haiduna thokna rakhi makhoi bu sagatpa oina tongan balaikai singda changjapam lawduna leiriba IDP mayam amasu protest adu da saruk yarakhi masing yamlaba IDP sing aduna Kwakta dagi phobok chaw ikhai phoba khongchat ama lakhi khongchat adu police na mafam adu dagi hena changba yaroi haina athingba thamki masing yamlaba security force sing su paidun leikhi mafam adu dang hak muknarma matungda IDP sing adu mamai leithoklaga Kwakta tana amu hanki IDP sing aduna tongan ba demand sing taladuna kholau kya marum laukhi kholau sing adugi manungda sangai festival yaningde aikoi yumda halallu aikoi gi phampham thokpa sing piwa haibani sing bai yaukhi maikei adom khakta natana kautruk amadi IDP myamna changjapam lawduna leiriba mafam singdasu sangai festival pamde aikoi buhana yumda halallu haiba kholaugi makhada wakat mifam sing chathanakhi amaromda changchilakpa MEITEI thengnanaba Kukisingsu Sem Saduna hairi sangai festival pangthokpa yaningdabagi mayokta MEITEI IDP singna torbung KANGVAI gi buffer zone lanthoklaga Churachandpur tamna changchilaknaba lokalakhibagi matangda Kukisingsu Council na nungnangba phongdokhre Council asina thadorpa cherol amana hai Kukisingsu fruki miyoi singna ingtapa phibam kahendanabagi pandamda buffer zone lanthoktana leirakhibani MEITEI singna buffer zone lansilaklagadi chapchana Kukisingsu singna thengnanaba sem sare hairi Kuki MLA Tara Manipur Legislative Assembly ge member oiba tokadabani haina Kuki Human Rights Council na Haikhre Kuki singi demand asi hena kangkhat hannabagi damak Kuki MLA Tara na Manipur Legislative Assembly ge member oiba dagi toknanaba Kuki Human Rights Council na thadorpa cherol amana hairi MLA sing adudi letpau hapke nemcha kipgen kimnyo hangsing bungjagin balte lalyan mang khokte
Chillungthang Malun, Paulianlan Haukip, Mursanglur Sanate, Lejamang Haukip Amadi Haukolek Kip Jeni, Zerol Asina Makatarduna Hai, Kuki Emilitarana, Manipur Legislative Assembly da Setkan Sinduna Leiba Asi, Kuki Miam the Namtak Toba Pankakni. Hauji Kuki Miam na Pamli Basi separate administration gi demand asi Kumang Chausil Hanba Duni. Jinda Kakwangang Bagi Mahot, Tabak Wayna Pangtokpana, Kuki Miam gi Apambani. Irang asina piriba Zaitheng asi ngasi maksu Kuki gi Miam na Fangli. Irang asi TOUKHRE matung Kuki amadi MEITEI Pharup tongan Leinare. Asigumba matang asida Miam gi mihut oirubasingna political oiba warep ama lauduna. Miam gi apambasing tabak wayna onthokadabani. Maram aduna MLA tarana pam thadokuna akhoi lingjan manaba du utkadabani haina cherol asina makha tarakli phibam thina soklaba mayai lambi Manipur lengakna sembidabagi mayokta ngasidagi matam kaktana lambi thingbagi khongjang changchinkhre phibam thina soklaba mayai lambi Manipur lengakna sembidabadagi matam kaktaba mayai lambi ban mapung phana chathaba haukhre mayai lambi asi semna wafam lengaki mari leinaba authority singda wari kayarak hanna sanakhrabasu mapung phana thabak oina onthoktabagi mayokta mayai lambi apunba lupna ngasidagi matam kaktaba ban asi laukthokibani lambi asi semgani haibagi thajaba piraklabasu lambi asi mapung phana semdriba phawba lambi thingbagi khongjang handokloi haina khongjang loisingi maigaidagi thamlakli ban asina ana ek laing laison essential press yauna mahiroi singi oina di komthokhi ban asi maroi na top siba yauna langthawani mafam singda leiba miyam na thoraktuna lambi thingbagi khongjang chathari ban asina maram oiraga mayai lambi paringda leiriba kaitel singthong lonaki chathari ba ban asiga mari leinana ban sagat pamiyo singi maikai tegi phongdora khibadi mayai lambi gi oiriba phibam asi miyam na khayana khangnare masi mari leinaba department singa su unaduna phibam chadraba lambi asi sembinaba haijakhre adumakpu semgani haiduna thajaba piraklaba matung lambi asi mapung phana sembagi mahut khongjang changchilingai matek khara lambi sembagi thaba horamlaga makhata na semla khidre lambi asi phatabana maram oiraga ana ek layangnaba pukhalakpa matamdasu lambi da khudongthiba kya thokle masigi mathakta accident su toina thoktuna aso open kya marum yaure maduna mayai lambi paring asi mapung phana laingangna semba sabagi thabak paikhatri phawba ban asi chathakigani hainasu haujik lambi thingbagi khongjang changchiliba miyamna phongdorakhi